Severodonetsk city da Russian force ka Khut Thoknaknariba si Ukraine na Norokka Pangkak Oina changdamnakre. Severodonetsk city da Russian force ka Khut Thoknaknariba si Ukraine na Norokka Pangkak Oina changdamnakre haina official report amagi matungin na phongdokle. Ukraine gi Donbas region gi oina maruoiba city anida Russian force na langoi sansinduna leire haukiba tha mari rom chupna Russian force ka Ukraine gi lanmi singa lanthengnar sida ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯈꯨꯗꯤꯡꯃꯛꯇ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ Severodonetsk ꯁꯤꯇꯤꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯅꯣꯔꯣꯛꯀ ꯄꯥꯡꯀꯛ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯟ ꯐꯣꯔꯁꯁꯤꯡꯅ ꯍꯧꯈꯤꯕ ꯆꯌꯣꯜ ꯀꯌꯥꯒꯤ ꯃꯇꯝ ꯑꯁꯤꯗ Severodonetsk ꯁꯤꯇꯤꯗ ꯂꯩꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯦ꯫ Russian force-na Severodonetsk city asi mapung phana control taunaba hotnaribane. Ukraine gi lanmisingna makoina leiriba position aduda lengdana leiduna Russian force ka chapchana lanthengna basem saduna leiri haire. Handak ki numit kharani gi matam asida Russian force na Severodonetsk ki khathangba sarukta territorial gi oina khudong chaba leire amade masiga thangnana leiriba Lysychansk city tamnasu Russia gi lanmising asina changsilakle. Donetsk river na Severodonetsk city amade Lysychansk pu khaidokuna leiribane. Russian forcing asina Lysychansk city bu langoi sansinduna thamnana bohonare. Ukrainian forcing nasu city asi control taunana bohonaribane. Russia gi lanmi sing asina achauba makhal gi khusu khulai sing sisinaduna Lysychansk city da bomb top kapsinduna landarakle. Lysychansk city dagi miyoi kaya ama evacuate tawkhre. Severodonetsk city asida civilian sa kayana Azov chemical plant da sangjafam lawduna leire. Adubu hairiba civilian sing asi bomb top yamna kapnabana maram oiraga plan adudagi evacuate tawba ngamdana leire. Karigumba awangba thakta agreement ama purakpa natraga nakal anigi marakta ceasefire ama thamduna lambi pidaba khaktada civilian evacuation tawbagi thawong asi oithokpa yai haire. Marak asida Russia gi Thoknaknariba oil refinery da leiba heat transfer unit amada marang mai chakpagi thokdok ama thokre. Ukraine gi border oiba kha thangba Vostar region da hairiba Thoknaknariba oil refinery asi leiribane. Unverified oiba social media gi footage ta drone plane amana facility adugi mathakta pairaga lei amadi pipeline sing adu pokhai khe adubu Ukraine di makoi gi artillery na attack sathaki bani haire. Russia na Kharkiv ta rocket attack satharaki bada miyoi kunsi rei. Russia gi lanmising me Ukraine gi oina khwaidagi chawbada ni subada leiriba city Kharkiv ta attack tawkhre haina official report amagi matungina phongdokle. Marak asida Ukrainian border dagi kilometer 9 rom lapna leiriba oil refinery amada bomb tasilakpadagi mai chakhe. Refinery gi maiki dagi cross border aduda drone plane ani sisinaduna attack tawbagi thawong sing chathagi bani haire. Kharkiv ta Russia na strike tawroki badu ngarang nongan ba phawbada lepa leitana chathakhe. Russia gi lanmising asinasu bomb top kapsinduna attack chathakhe. Hairiba mafam asida normal life ta tapna hantharakle. Ukraine di Russian forcing adu mamang thagi counter offensive ta handokna namba taksin khibane. Russian troops sing nasu multiple rocket launchers sing sisinaduna akanba mawong da attack adu satharaki bani haire. Medical workers sing nasu yumgi attack akai marakta nansinduna leiramba ahal oiraba nupi amagi body puraga chatkhi haire. Hairiba nupi asi masagi chahi marfuga manga sure haire. Ukraine gi authorities singi maiki dagi phongdokhibadang attack adu da miyoi taraga manga sire. Aduga miyoi taraga tarukna sokapan nangle haire. Thokdok adu laipak pokpa numita thokibane. Regional governor oiriba Oleha Senegubok na phongdokibada Russian force na Kharkiv city asida bomb top kaya kapsinduna landasille. Ahobada makoina Mariupol city da su kapsilamkhe karigumba makoina sigumba thawong ase makha chatharakpa thoklabade khudong thiba mayok nagane. Hojik maru eba lanpham ase Donbas region gi manung chanba Kharkiv ki kha thangbada oire. Russia na separatist proxy gi mahut silaga region asibu seize taunaba yamna kanna honare. Severodonetsk city asida su Ukraine amade Russian force ki marakta akanba mawong da lanthengnariba oibana paksana mangata thokle. Russian force na artillery sisinaduna attack satharakpadagi lan asi tamna khumang sauksilagli bani haire. Afghanistan da magnitude 6.1 yona yuwa hakibagi thokdok tamiyoi lising amaga chamnga sire kaya amana sokapan nangle. Afghanistan ki nongpok thangba province Patika da magnitude 6.1 yona yuwa hakibagi thokdok ta miyoi lising amaga chamnga sire. Aduga miyoi sa kaya amana asokapan nangle haina state run news agency gi report na phongdokle. Information amadi cultural department ki hena phongdokibada yuwa hakibagi thokdok adu da Afghanistan gi district mari da leiba miyoi lising amaga chamnga rom hena sikhi haire.
Taliban gi maikei dagide aid agency singda disaster site adu da mateng pibi na ba taksin khrei nongpok thangba Afghanistan ge Khost city dagi khanong chu pangbada kilometer nifuga taruk lapa mafam adu da yuwa haki bagi thokdok adu thokibani haina US Geological Survey gi maikei dagi phongdok le province asida lariba yum marfudra de amangata thokle aduga village khara amasu amangata thoki haire yuwa haki bagi thokdok adu da asiana amadi asokapan nangbagi masing asi makata na hengalakpa yana laire Patika province ki district marida sathiba mawong amada yuwa haki bagi thokdok thokpadagi miyoi lising amagat samnga sire aduga yum kai kaya amasu amangata thokle haina Taliban spokesman oidiba Bilal Karimi na phongdokre Aikoina mari lenaba aid agency pumnamakta khudaki team thabiratuna makhata ba khudongthiba thogan bidanaba taksille Patika ge official Huzaifa Patika na phongdokhiba wafam amada Provincial Center Saranat ki medical team singna yumthangna leiriba Patika province amadi capital Kabul da taduna emergency medical service piba hokre haire UNICEF ki maikidagi haikibada area adu da emergency aid sing tharakre masida mobile health amadi nutrition gi team kaya amasu asokapan nanglaba miyoi sing adu da first aid pire delivery asida makoina mateng pikhiba adu da blanket amadi hygiene kit sing pikre masi maruoina laina sandorokpa thingnaba laukhalakpa thawrangne UNICEF amadi UN agency gi team singbu Afghan gi authority singi maikidagi mateng pibinaba taksille awana taraba miyoi singi awara palariba sing yenglaga mateng pibinaba taksille Aikoina mari lenaba party sing aduga contact tawnakhiba matamda chauna misi mina thokle haibasi khangle loinana lanthum kaya amasu amangata thokle aikoina Afghan gi awana tarakpa miyoi singi awara palariba sing adu emergency gi oina mateng pinaba taksille bulda leiba China gi ambassador na China International Development Corporation Agency gi spokesperson gi warol paladuna wafamadu phongdokhibane haujiksu military gi helicopter sing province asida paisilakuna rescue mission da saruk yari haire chingi nakal da sabayum sing khudingmak ningkhai khre haina Patika da leiba residents amana phongdokle ngaha numidang athengba matamdagi horaga yuwa hakiba thokdok aduda sikhiba miyoi gi masing ase makhata na hengalakpa yana leire haujik mafam aduda medical amadi humanitarian gi assistant pibagi tangai fadaba leire haire Myanmar gi military junta na Aung San Suu Kyi gi trial prison venue da hongjin khre Myanmar gi military junta na karigumba wafam amata sandokna takpa tawdana Aung San Suu Kyi gi trial sathapam mafam asi courtroom dagi mahakna leiriba prison da hongjin khre haina official source ki matungina phongdokle Aung San Suu Kyi gi mathakta criminal offense kun hena charge tawre mamang sahi gi angan basarukta Aung San Suu Kyi bu mafam sing thuraga phajinduna thamlakhibane mahaki mathakta corruption gi charge kaya amasu tawre junta gi leader Min Aung Hlaing na Aung San Suu Kyi bu capital Naipitaw gi mafam takthokaba location amada phajinduna thamlakhibani haire Aung San Suu Kyi gi mathakta irang thoknaba insinba amadi minor offense ki conviction pikhiba tarabasu Aung San Suu Kyi nadi mahaki mathakta siriba maral sing pumnamak adu yaningdaba utle Aung San Suu Kyi bu close door da sangna court ki proceedings athariba se state media nadi limited oiba information piribani haire aroibada tabiriba pumnamak pu thagachari